Hi ma'am boy cái channel da amuka hana taram no sari ado ma'am video si yeng dringai mamang da like amam tan hana tawbira mu bako aduga ngasi vlog se matang sai ta gi hawrase ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯕꯣꯛ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏ ꯏꯪꯈꯣꯜꯒꯤ ꯆꯥꯔ ꯅꯨꯡ ꯀꯩꯀꯥꯁꯦ ꯑꯗꯨꯝ ꯂꯧꯔꯒ ꯌꯣꯟꯖꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯈꯥꯃꯦꯟ ꯆꯥꯔ ꯃꯣꯔꯣꯛ ꯆꯥꯔ ꯀꯣꯕꯤ ꯆꯥꯔ ꯁꯤꯒꯨꯝꯕ ꯈꯔꯁꯦ ꯍꯨꯟꯖꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯉꯁꯤꯁꯨ ꯂꯧꯒꯦ ꯍꯥꯏꯔꯝꯕꯒꯤ ꯑꯩꯁꯦ ꯐꯣꯏꯔꯤꯅꯦ ꯃꯌꯥꯝ ꯑꯗꯨꯒ ꯍꯋꯥꯏ ꯅꯨꯡ ꯈꯔ ꯊꯥꯖꯔꯦ ꯁꯥ ꯃꯔꯣꯏ ꯀꯣꯕꯤ ꯑꯗꯨꯒ ꯃꯣꯔꯣꯛ ꯀꯩꯀꯥ ꯈꯔ ꯊꯥꯖꯔꯦ ꯁꯤꯅ ꯃꯣꯔꯣꯛꯅꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯣꯔꯣꯛ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩ ꯃꯣꯔꯣꯛꯂ ꯃꯣꯔꯣꯛ ꯑꯁꯥꯡꯕꯤꯗꯨꯔ ꯈꯪꯗ꯭ꯔꯦ ꯁꯤꯅꯦ ꯍꯋꯥꯏ ꯂꯩꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯣꯔꯣꯛꯁꯦ ꯑꯃꯨꯛ ꯐꯣꯏꯔꯁꯦ ꯈꯥꯃꯦꯟ ꯐꯣꯏꯕ ꯂꯣꯏꯔꯕꯅꯤꯅ ꯃꯌꯥꯝ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯀꯩꯀꯥ ꯇꯧꯕ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯗꯣꯛꯎꯔꯁꯤ
ꯃꯊꯦꯜꯁꯦ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯑꯃꯒ ꯈꯥꯃꯦꯟ ꯀꯥꯡꯉꯧ ꯑꯃꯒ ꯇꯧꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯦ ꯆꯥꯗꯣꯏꯁꯦ ꯕꯕꯥꯒ ꯃꯃꯥꯒ ꯑꯩꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯦ ꯇꯥꯃꯣ ꯆꯥꯔꯣꯏꯕꯀꯣ ꯇꯥꯃꯣꯗꯤ ꯊꯕꯛ ꯃꯐꯝ ꯆꯥꯔꯅꯤ ꯑꯗꯣ ꯌꯣꯡꯆꯥꯛꯁꯦ ꯏꯔꯣꯟꯒꯦ ꯇꯧꯕꯅꯦ ꯈꯥꯃꯦꯟ ꯀꯥꯡꯉꯧ ꯑꯃꯒ ꯉꯧꯔꯒꯦ ꯌꯣꯡꯆꯥꯛꯁꯦ ꯑꯩꯈꯣꯏ ꯕꯥꯗꯤ ꯌꯣꯡꯆꯥꯛ ꯃꯔꯨ ꯆꯥꯗꯦ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯒ ꯈꯛꯇꯅꯤ ꯈꯔ ꯆꯥꯔꯤꯁꯦ ꯑꯗꯣ ꯌꯥꯝ ꯆꯥꯕꯗꯤ ꯉꯝꯗꯦꯕꯀꯣ ꯑꯗꯨꯅ ꯂꯣꯏ ꯂꯦꯝꯃꯦ ꯀꯥꯟꯗꯦ ꯑꯗꯨꯅ ꯌꯣꯡꯆꯥꯛꯁꯦ ꯑꯃꯈꯛ ꯇꯧꯔꯦ ꯀꯥꯡꯉꯧ ꯃꯆꯜ ꯁꯦꯝꯕ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯉꯧꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯀꯥꯡꯍꯧ ꯂꯣꯏꯔꯦ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯦ ꯃꯌꯥꯝ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯃꯥꯏ ꯁꯔꯨꯛꯅꯦ ꯑꯩꯒꯤꯅꯦ ꯕꯕꯥꯒꯤ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯄꯣꯠ ꯈꯔ ꯑꯣꯟꯂꯥꯏꯟꯗꯒꯤ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯦ ꯀꯩꯀꯩ ꯄꯣꯠꯅꯣꯗꯣ ꯑꯩꯅ ꯀꯣꯕꯔꯗ ꯀꯨꯔꯇꯤꯅꯤ ꯃꯌꯥꯝ ꯕ꯭ꯂꯦꯛꯇ ꯋꯥꯏꯠꯀ ꯌꯦꯜꯂꯣꯒꯅ ꯀꯩꯅꯣ ꯇꯧ ꯂꯥꯡꯕꯅꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯐꯖꯕꯅꯦ ꯀꯩꯅꯣꯗ ꯁꯦꯠꯄꯗꯗꯤ ꯑꯗꯣ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯇꯣ ꯀꯩꯅꯣ ꯅꯥꯀꯟꯗ ꯊꯣꯛꯍꯟꯖꯔꯛꯀꯦꯕꯀꯣ ꯑꯗꯣ ꯐꯗꯤ ꯌꯥꯝ ꯐꯖꯕꯅꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯑꯣꯏꯕꯒꯤ ꯑꯩꯒꯤ ꯁꯥꯏꯖꯇ ꯑꯣꯏꯕꯒꯤ ꯐꯣꯞꯆꯥꯎꯅꯔꯒ ꯐꯖꯕ ꯑꯃ ꯈꯪꯗꯦ ꯑꯩ ꯐꯤꯒꯔꯁꯦ ꯌꯥꯝ ꯐꯖꯕꯅꯤꯅꯀꯣ ꯁꯤꯅꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯀꯨꯔꯇꯥ ꯁꯦꯠ ꯑꯣꯏꯔꯝꯒꯅꯤ ꯁꯤꯁꯦ ꯁꯤꯅ ꯋꯥꯏꯠꯇ ꯕ꯭ꯂꯨꯅ ꯂꯥꯡꯕ ꯍꯥꯏꯇꯥꯔꯦ ꯁꯦꯠꯅꯤꯀꯣ ꯃꯌꯥꯝ ꯁꯤꯅꯤ ꯃꯌꯥꯝ ꯐꯗꯤ ꯌꯥꯝ ꯐꯖꯕꯅꯦ ꯑꯗꯣ ꯈꯪꯗꯦ ꯑꯩꯒꯤ ꯁꯥꯏꯖ ꯑꯣꯏꯕꯒꯤꯀꯣ ꯈꯤꯇꯪꯗꯤ ꯐꯣꯞꯆꯥꯎꯅꯔꯤ ꯌꯦꯡꯕꯗ ꯐꯖꯕ ꯑꯃꯗꯤ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯩꯒꯤ ꯑꯣꯏꯕꯒꯤ ꯃꯌꯥꯝꯒ ꯃꯤꯗꯒ ꯁꯦꯠꯂꯗꯤ ꯌꯥꯝ ꯐꯖꯕꯅꯦꯕ ꯕ꯭ꯔꯥꯎꯟ ꯂꯩꯔꯦ ꯑꯗꯨꯒ ꯃꯇꯣꯟꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯐꯤꯅ ꯁꯤ ꯂꯩꯔꯦ ꯑꯅꯤ ꯍꯥꯞꯄꯛꯑꯦꯀꯣ ꯕꯣꯛꯁ ꯑꯅꯤꯅꯦ ꯃꯌꯥꯝ ꯒ꯭ꯔꯤꯟ ꯇꯤ 25 ꯍꯥꯜꯂꯦ ꯃꯌꯥꯝ ꯄꯤꯁ 25 ꯍꯥꯜꯂꯦꯀꯣ